MOREHꯒꯤ SGPO Chingtham Anand Kumar Laikhidraba Matung Palibalenga Asigi Athuba Cabinet Mifam Amana MOREH amadi akoibada joint operation chathanaba direction pikibadu selective injustice ni amadi thawong asi yaningde haina indigenous travel leaders forum ITLF na cherol amada fongdarakli ITLF ki media and publicity gi Ginja Volzong na kutek piduna thadarok cherol amada Handak thokiba thodok sing asida ethnic identity da yumfam oiraga palibalenga kasana divisive policy chathari haina sumaral sirakli haukiba September thada sub inspector on Komang haukip laikhidaba matamda chief minister tumina laikhi amade khudakta investigation chathakide masigi mathakta apikpa ex gratia gi sanfam Churachandpur gi DC na lauthokhi aduga SGPO Anand Kumar laikhidabadadi khudakta action laukhatpa madi lupa lakh yangkhai gi compensation fauba lauthokhi asigomba thawong asidi atopa furupo wahannaba sinba thawong ni haina sucherola sana maral sirakli